โอ้ยมันนะจ้าบ้านลาเตาเลยไอ้ยาเอ็มมาจากตลาดก็จะมาพรีเมียมไอ้จิจิกจิจิกจิจิกจิจิกลาเชี่ยนอนเดี๋ยวเลยทุรไอ้ยาดูนะต้องพาใจเนี่ยแมวมันสิเอ็มบาจากตลาดอีเฮ้ยให้กลุ่มมาจากอีพีเลยบ้าอะไรให้กลุ่มไอ้วิดีโอเราลักเตะบ้าตัววัดทวมจะรู้ได้ลักไปนะada hai guru macam ini mau coba dan musibah na, do video kapak ke, mata ini mau sih jengu mea. Mea hai guru macam em bazar dah laku deh ngau re. Ayah, sikalau sih, mama nak telau. Ay cale. Ayah, em bazar dah laku dah mah premium. Ay, macam deh video ke kapon teh. Hai guru macam lagi, magi mata usi ke ini video sih. Pai aja ngalau. Sina nga mapay ke? Kung nga upi. Sina, hay grum ato ba da thiur pa ani mo pa video ka ba ke? Ani magta thiur re myam du phajarakte adu ni sigoi la e. Kaino. Aya. Badar pai ra ni nang. Mai phrim pai ra mi du sung ta thadok te ko do gi hojing mu si pai ba da gi ngau re ma. Ade na nu si na video khra kapsalin. Jai. Jai. Halau iro nang. Ay. Sikalau. Ay ma. Ay na somna theory nang na siga dukan kano phambam da ka lei ramine. Jijik. La. Mayam sina pakcha bani hiru macha da. Du hungar phajare. Thôi bagi khali ba myam sina mu. Hoi ta video ka pai mi ai se. Hai gru ma ja ta se nungsi man ni na. Somda. Sai sina na khanjara na mani na. Koi na athoi be sai soi gan. Ai. Nang ga jao na somda ning ga phajana jao re. Ma se jinga sa di haurim na ma na singdo ni du tia khara di. Che. Yang masih siga sai di pai ni. Ai na degi. Nusiman ya mai mong siga ne. Moi sawang ko na so hau ko na pam na taw du. Video kapsan ni. Lao. Onda ni lao. Si puri si ta pai lai ge. Se photo kapa ge se. Ngai ni ama mai se mong ba siga. Kaya kalau orang tu bagi, cah tu bos itu. Tiri. Mai goda semua na jam na ne, pura mata cah है वो पार बदे. Kung ni goda sim log biro magi. Jenge goda se laure, atoi bagi, hegru bajagi, maga cap care goda se. Video am nang kapak hige. Se. Mane ngauri ba ma mong pai. Godar mu thada hare. Chala si. Maja de mi koi da tala ni. Hogolo. Nang thao aya. Godar na tha na mama ka loi thugai khre. Thom lai thoro se. Athoi ba. Ai gru cha. Nama na godar na thai dam tang apiu. Amtang godar do piram tang thalo. Omau. Em bazar si lak baje kari phawi. Jang na chening amani kai maga tara ni ai na haji. Ko mang si han ba lak chari ni ma ure ba du sinu chang chai ja de ba tal le na. Manung dagi moi kai no na pe pa he lei ba. Na ko adu plastic we lo. Adu plastic ni da na. Nang ni ne phu nai ne sa. Ma adu chap chare ma plastic ni ne khara kan ma plastic ni du gi ni. Puro kana da phu doi no. Kutu. Foto kapa kaise? Godar do pai ga lai thuro. Se somdo jengo. Phi do kai sa ma kya? Mama da makuche khara kan dagi. Phi se lai chokum dharo cho ma la ke.
ꯑꯊꯧꯕ ꯂꯩꯔꯦ ꯍꯩꯒ꯭ꯔꯨ ꯃꯆꯥꯒꯤ ꯂꯩꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏ ꯈꯨꯔꯨ ꯅꯥꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯥ ꯀꯨꯝꯕ ꯉꯝꯗꯅ ꯆꯞ ꯆꯞꯅ ꯀꯨꯝꯃꯤꯁꯦ ꯍꯨꯏ ꯐꯅ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨꯅꯦ ꯌꯥꯗꯦꯕꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯅꯦ ꯑꯗꯨꯝ ꯂꯩꯅꯤꯡꯕꯅꯤꯕꯣ ꯃꯣꯕꯥꯏꯜꯅꯤꯁꯦ ꯃꯇ ꯆꯥꯈ꯭ꯔꯦ ꯀꯩꯅꯣ ꯈꯣꯡꯒ꯭ꯔꯥꯎ ꯂꯥꯖꯣꯒ ꯑꯩꯅꯒ ꯍꯥꯟꯅ ꯁꯦꯠꯂꯝꯕ ꯑꯗꯨꯝꯕꯗꯨꯅꯤꯅꯦ ꯑꯩꯗꯨꯅ ꯑꯗꯨꯝꯕꯗꯣ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯅꯤ ꯍꯥꯟꯅ ꯁꯦꯠꯃꯟꯒꯤꯅ ꯍꯧꯖꯤꯛ ꯑꯩ ꯇꯜꯂꯦꯕ ꯑꯗꯨꯝ ꯅꯞꯀꯗꯕ ꯐꯤꯗꯣ ꯃꯥꯜꯂꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯇꯥꯕꯗꯣ ꯂꯤꯠꯄꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯌꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯂꯤꯠꯇꯣꯏ ꯂꯤꯠꯂꯝꯅ ꯈꯪꯉꯤ ꯍꯨꯏ ꯍꯨꯏ ꯒꯣꯗꯥꯔꯗꯣ ꯂꯦꯎ ꯒꯣꯗꯥꯔꯗꯣ ꯂꯦꯎ ꯒꯣꯗꯥꯔ ꯂꯦꯎ ꯑꯩꯁ ꯑꯗꯨ ꯐꯖꯔꯦ ꯂꯧꯔꯣꯏ ꯅꯪꯒ ꯆꯥꯟꯅꯩꯌꯦ ꯑꯩ 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 ꯄꯥꯏꯅꯨ 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 ꯄꯥꯏꯔꯀꯥꯟꯗꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯏ ꯀꯥꯏ ꯅꯤꯡ ꯀꯥꯏꯅ ꯅꯤꯡ ꯀꯥꯏ ꯒꯣꯗꯥꯔ ꯆꯥꯔꯤꯅꯦ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯊꯣꯏꯕ ꯂꯥꯛꯑꯃꯗꯤ ꯁꯤ ꯀꯩꯗꯧꯅꯤꯁꯦ ꯑꯗꯨ ꯂꯩꯌꯨꯗꯥ ꯂꯩꯌꯨꯗꯥ ꯂꯩꯌꯨ ꯃꯌꯥꯝ ꯃꯩ ꯆꯠꯈ꯭ꯔꯦ ꯍꯩꯒ꯭ꯔꯨ ꯃꯆꯥꯁꯨꯅꯦ ꯃꯥꯏ ꯊꯣꯛꯄ ꯒꯣꯗꯥꯔꯁꯦ ꯄꯥꯏ ꯄꯥꯏꯅꯅꯦ ꯊꯣꯛ ꯃꯥ ꯎꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄꯅꯦ ꯃꯣꯏ ꯄꯨꯔꯛꯅ ꯍꯧꯅ ꯀꯧꯔꯤꯌꯦ ꯄꯝ ꯈꯣꯟꯅ ꯑꯃꯨꯛ ꯀꯞ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥ ꯃꯤ ꯈꯪꯅꯕꯒ ꯈꯪꯅꯗꯕꯒ ꯂꯩꯈꯤꯗ꯭रे ꯑꯁ ꯏꯁꯩ ꯆꯠꯈ꯭ꯔꯤꯉꯥꯏꯁꯤꯒ ꯖꯥꯃꯇ ꯆꯥꯔꯦ ꯃꯤꯗꯣ ꯅꯝꯍꯧꯕꯁꯦ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯤꯁꯦ ꯀꯥꯏ ꯆꯠꯄꯩꯅꯣ ꯊꯦꯡꯗꯣꯏꯁꯦ ꯑꯩꯌꯥ ꯖꯩꯅꯦ ꯗꯨ ꯆꯠꯂꯦ ꯃꯌꯥꯝ ꯁꯤꯒꯤ ꯒ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯌꯥꯝ ꯁꯤꯁꯨ ꯑꯣꯂꯥꯡꯊꯥꯒꯤ ꯁꯨꯝ ꯐ꯭ꯔꯣꯛ ꯑꯣꯏꯅ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯁꯦꯠꯄꯒꯤ ꯐꯖꯩ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯑꯗ ꯍꯜꯂꯛꯄꯗ ꯑꯦꯝ ꯕꯖꯥꯔ ꯆꯪꯉꯛꯄꯁꯤꯒꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯩꯒ꯭ꯔꯨ ꯃꯆꯥꯅ ꯇꯧꯏ ꯃꯑꯣꯡꯗ ꯎꯕꯗ ꯅꯨꯡꯁꯤꯅ ꯚꯤꯗꯤꯑꯣ ꯀꯥꯞꯁꯜꯂꯤꯅꯤ ꯑꯗꯨ ꯅꯪ ꯁꯤ ꯁꯦꯠꯁꯦ ꯌꯦꯡꯗꯨ ꯁꯤ ꯁꯦꯠ ꯑꯁꯪꯕꯒꯤꯁꯦ ꯈꯔ ꯀꯨꯝꯊꯧ ꯋꯥꯎ ꯐꯖꯩꯌꯦ ꯅꯪꯉꯣꯟ ꯐꯖꯅꯤ ꯉꯧꯕꯅꯤꯅ ꯁꯦꯠꯂ ꯈꯪꯗꯣꯏꯃꯤꯗꯅ ꯀꯅꯥ ꯈꯪꯉꯤ ꯁꯦꯠꯂ ꯐꯖꯩ ꯋꯥꯎ ꯐꯖꯔꯦ ꯌꯦꯜꯂꯣꯗ ꯄꯨꯊꯣꯔꯛꯎꯅꯦ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯃꯤꯅ ꯈꯔ ꯌꯦꯜꯂꯣꯗꯣ ꯅꯪ ꯎꯍꯜꯂꯣ ꯀꯦꯃꯦꯔꯥꯗ ꯎꯍꯜꯂꯣ ꯃꯤ ꯑꯄꯥꯝꯕ ꯂꯥꯛꯑꯁꯨ ꯍꯣꯏ ꯐꯖꯩꯌꯦ ꯁꯤꯗꯤ ꯅꯩꯔꯦ ꯃꯥꯏ ꯖꯤꯛ ꯖꯤꯛꯁꯤꯅ ꯐꯖꯍꯜꯂꯦ ꯁꯤꯅꯤ ꯃꯌꯥꯝꯗꯨꯒꯤ ꯑꯩꯅ ꯑꯊꯣꯏꯕꯒꯤ ꯍꯩꯒ꯭ꯔꯨ ꯃꯆꯥꯒꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯛ 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 ꯀꯥꯞꯁꯟꯕꯅꯦꯕ ꯑꯗꯨ ꯐꯖꯩꯌꯦ ꯀꯃꯥꯏꯅ ꯄꯤꯛꯇꯣꯏꯅꯣ ꯆꯥꯎꯏꯅꯦ ꯃꯌꯥꯝ ꯉꯁꯤ ꯂꯥꯛꯑꯒꯦ ꯇꯧꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯩꯒ꯭ꯔꯨ ꯃꯆꯥ ꯄꯝꯕꯗ ꯈꯨꯗꯥꯡ ꯆꯣꯛꯄꯅ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯄꯝꯃꯟꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯃꯥꯁꯦ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯩꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯀꯧꯗꯣꯔꯦ ꯀꯧꯕꯗꯤ ꯀꯌꯥꯝ ꯀꯧꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯌꯥꯝ ꯀꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯁꯦ ꯐꯤꯁꯨ ꯃꯨꯟ 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 ꯂꯥꯎꯋꯦ ꯎꯍꯜꯍꯧꯗꯣꯏ ꯑꯁꯪꯕꯀꯗꯣ ꯑꯗꯨꯗꯤ ꯎꯔꯦ ꯑꯁꯪꯕꯁꯦ ꯎꯍꯜꯂꯧ ꯄꯥꯔꯄꯜꯁꯤꯒ ꯁꯤ ꯑꯅꯤꯁꯦ ꯎꯍꯜꯂꯧ ꯁꯤ ꯑꯅꯤꯁꯦ ꯑꯗꯣ ꯄꯥꯏꯔ ꯄꯨꯊꯣꯔꯛꯎꯅꯦ ꯈꯤꯇꯪ ꯂꯩꯊꯣꯔꯛꯎ ꯑꯗꯨꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯅꯉꯣꯟꯗ ꯂꯩꯊꯣꯔꯛꯎ ꯑꯩꯌꯥ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯩꯅꯦ ꯂꯩꯅ ꯇ꯭ꯔꯥꯏꯔꯣ ꯃꯥꯅ ꯂꯩꯅꯦ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯦ ꯃꯥꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯏꯌꯦ ꯍꯣꯏ ꯌꯧꯅꯦ ꯑꯩꯌꯥ ꯋꯥꯔꯦ ꯑꯗꯨꯁꯨ ꯅꯉꯣꯟ ꯐꯖꯅꯤꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯑꯦꯝ ꯕꯖꯥꯔ ꯐꯤ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯐꯖꯒꯗ ꯑꯣꯏꯔꯦ ꯑꯩ ꯅꯪ ꯂꯧꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯐꯖꯩꯌꯦ ꯁꯤ ꯇꯨꯂꯦꯝꯃꯤꯌꯦ ꯑꯗꯨꯒ ꯁꯦꯠꯂꯨ ꯌꯦꯡꯒꯦ ꯃꯌꯥꯝ ꯕꯦꯒ ꯑꯅꯧ ꯑꯅꯧꯕ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯀꯨꯏꯔꯦ ꯑꯦꯝ ꯕꯖꯥꯔ ꯂꯥꯛꯇꯕ ꯉꯁꯤ ꯍꯩꯒ꯭ꯔꯨ ꯃꯆꯥꯒꯤ ꯐꯤ ꯂꯩꯕꯒꯤ ꯂꯥꯛꯄꯁꯤꯒꯅꯦ ꯑꯗꯨꯝ ꯌꯨꯝꯗ ꯁꯥꯟꯅ ꯈꯣꯠꯅꯕꯩꯅꯤꯗ ꯁꯤꯒꯗꯤ ꯌꯥꯝ ꯑꯇꯥꯡꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯣꯟꯗꯦꯗꯅ ꯑꯗꯨꯝ ꯃꯔꯛ ꯃꯌꯥꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯏꯁꯄꯣꯠ ꯐꯩꯌꯦ
Ding 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 lauyine. Nên cân mà là gắng đi, phải đi phải. Mèo thôi bây giờ hãy cùng trái xuống sẵn ở đây là khôi gì cùng mà kìa. Bye bye tao đồng một giờ xí nào. Đó. Mèo em mà ra đây thôi đây. Ở gì cái cho tôi vào khăn đi chúng hẳn tôi là cái cho tôi nó khăn đi. Em qua lâu ba đi lòi đây. Hãy cùng ra cái cô đào đó thà mẹ. Mami phui ai nè. À đây bol xeo nè. 산으로 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 찔루 찔루 나가 산으로 나나나나나나 라오 라오 예 제제제 아야 아야 손다 그래 손 아야야야야 가리 우 그래 가리 우 그래 가리 우 그래 제 아야 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 찔루 찔루 Chelo bolo. Chelo chelo chelo. Ay ay nong nong naga cheli ne. La la somda 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 somda. Chelo. Chelo. Kexo ta ho gaya. Harao ri ma. Ay 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 ay. Ay ay masu slip cari ba ay ju slip cari ba juga se woi koi chale macam se ay ang tomo em hay cũng ra tới xong cái mua thâu rồi xong đây chừng không ui xe cái thâu đây nè ngang xe lôi đấy nè ngang xe ấy ya xe ổn thôi đi mèo ngay thâu cái gì đấy má thâu một cái gì đấy in nó cái gì luôn lá xí bông lòng ui ôi má nó ra nó ba là tàu này má nó ngoài đó chỉ có mấy mà ngàn nhạ mong ấy ai bay tàu rồi thằng bay đâu anh cũng ra đi là tàu đấy mẹ cũng đấy cái rồi